ngasi phongkhiba tongan pausing amadi social media dagi lokhachaba pausing update pijari ahanbada muroiba pau Myanmar gi taijangda KNAB amadi maitai gi ningtam yawal lanmi singi marakta akan bukhut thongnakibada laikhidaba singi maraktagi ahumdi asiba hakchang masak maming khangba ngamle atai asiba hakchang singi masak maming khangba ngamdri maitai lanmi singna KNAB gi militant amasu hingna phaba ngamkhre Manipur amasung Myanmar ga tainaba taijang khulda KNAB na attack chatharakpadagi hawjiksu tension wangna leinari lengak sembada yaudanaba warep lokre kotugi mathakta FIR lokhatnaba malem thongamna hangang OC gi kuthangda kangpokpi OC da complaint file tokre Amit Shahana Governor Chief Secretary Kauduna Manipur gi phibam review tokre Manipur da anoba lengak sembagi wafamdi khana khidre namthaki mari leinaba case da Manipur gi private company ani dagi ED na lupa crore 19.63 ki lanthum sing seize tawsinkre game ama thuai khre bomb kuntaret amadi kuchu kulai sing phagat kre hu chenba ising sing thabu badagi indoor da myoitra ma thui sire chani hena laikan nakre Switzerland da bar mai chakpada myo nifu sire chamatra manga sokle Meghalaya gi west Jayantia district ki Bangladesh ko lonaba border parinda nomidangi matamda curfew thamjingkre lupa tara Nepal piramba beri mapul amagi maman lupa humbudra nithoi yauragani February ani dagi hidak managi potok sing mamal chada saruk mari hengat lagani Court lilaga TV gi khana nainabada phambana yaroi field da thoktuna thabak toba mathau tai haina Satyavrtana phongdokre chahi 10 da kari thabak thoram paikhalambage haibadu chatlaga yengba yagani haina phongdokre Manipur dagi bane manaseni haiba miyoi lising manga chanipan rom Israel pangkhragani hairi Hawjik pausing amuk sandokna pijari Myanmar gi taijangda KNAB amadi maitai ningtam yawal lanmi ani gi marakta akanba khut thongna kibada laikhidaba KNAB gi miyoi ahum gi masak maming khangba ngamkre atai asiba hakchang singi masak maming khangba ngamdri makha tarakpada maitai lanmi sing aduna KNAB gi militant amasu hingna phahoba ngamle hari aduga Manipur gi swaida leiba kuki sing Burma gi border da leiriba taijangda maitai ga fight tongnariba asigi thawai wanakare KNAB gi damakta Manipur da leiriba maru oina kuki singda KNAB gi damakta prayer tawbiyu haina hairakre hari makha tarakpada Burma da aikhoigi lanmi maitai singa duplicate naga lanmi singa kamnaba asida more phezol gi boundary da lang thakpa mathau tai moi soidana changsilaknaba honarakani haina thadau kuki londa thanaba message sing viral oirakli loinana ngarangdagi Burma gi border oiriba tejangda kuki KNAB amadi PDF ka pullaga maitai lanmi yawoloigi kemta attack chatharakliba aduda kuki singi maikaida asok apan KNAB gi militant asuki matik asi ana yawba maramna kuki singi lanmi sing tenjangda changsinnakibagi photo amadi video sing social media da viral oirakli Manipur amasung Myanmar ga lonabada leiba taijang khulda Myanmar da base tawba lalolup Kuki National Army Burma KNAB na ngarang akanba attack chathaduna landabagi thodok thokraba matungda mafam aduda hawjiksu tension wangna leiri hairi yamna thajaba yaba paw amagi matung inna taijang hairiba khul asi Myanmar Saigang province ki Leothik subdivision ki manung channa leibani khul asi tamudagi nongpok thangbada kilometer 15 rom chatlaga leibani hairi mafam asi district headquarter oina military junta na occupy tawba lam amani su hairi pawasina makatana KNAB na khul asida Manipur gi lalolup khara mafam aduda leiramgani haina singnabadagi attack adu chathabani adubu KNAB na chathakiba attack aduda misi mina amadi asok apangi chap chaba paw hawjik phawba phangba leitrabasu report asigi matung ina makatana hai taijang village asi lising ani kunmari phawba khunja singna khunda leitana leiramba mafam amani adubu Myanmar military amasung rebel singa akanba khut thongnabadagi khul asigi khunja sing khul asi thadokuna chenaki khul asida Manipur gi lalhoba singi kedar sing changsilaktuna makhoigi leifam onthokhi haina report asina makha tari khul asida Myanmar military singa naknana chatminnanaba proxy group PU so 3 PST amasung NSCNIM gi kedar sing khul asida leirami hainasu report asina phongdokli
Kuki Jo Council KZC gi ahumsuba Governing Council gi mifam pangthukibaga loinana Manipurda anoba lengak sembada saruk yadanaba warep amuka hanna lokre hiramasi gi matangda thadorokpa chirol amana hai December 13 da Churachandpur gi Rangkai da leiba VTI Auditorium da pangthukiba Governing Council gi mifamna lokhiba warep matuk inna Kuki Jo Puruki miyoi singna khundariba mafam singda atopa Puruki miyoi amata khundaba yahandaba land rights ki matangda tongan Kuki Jo Chip Singa khana nainaba athuba matamda Kuki Jo miyamgi apamba pumnamak thabakta onthoknaba demand tawminaba political rally ama chatpa hainasu lepnakhi Manipurda hojik oiriba phibam asida Kuki Jo Puruki miyoi singna maitei phurupka punna khundaminaba yabagi mawong ama uba phangdre haina palladuna cherosina makatana India ki constitution ki makada Kuki Jo Puruki tokhaiba union territory ama sembada natana warusin puraknabagi atopa lambi amata laite governing council ki mifamda lawriba warep sing asi KNO amasung UPF ki luchingba singda pukatlaga mapung phana thabakta onthoknaba thorang lokhalagani haina achetba phirep lokre Ngarang ayu pung 12 makhai rom taba matamda transgender social activist Malem Thongamna tonga lupki maira paibi ima ibel single loinana kotugi mathakta FIR lokot piyu haina hangang police station gi OC gi kuthangda Kangpokpi police station gi OC da complaint file togre Malem Thongamgi maigei Kangpokpi police station da pisin khiba cherol aduda hai Mamang sahi lising ani kunmanga gi October ani dagi hauduna Manipurda Santi nungsi chanaba amasung mahusagi tangdu leitaba pibam ama hanjilaknabagi damakta kilometer lising ani chahum hena New Delhi dagi Imphal tamna cycle thoduna lakhi mahagi khongsat asi Santi amasung non political amani Adobo khongsat asigi manung December 13 Sadar Hills Kangpokpi da base toba kotugi maikidagi December 14 da mahaki schedule route oiriba Kangpokpi district asi phawraga chatpa yaroi haina chirol thoraktuna akanba warning tawrakhi kotugi maikidagi mahaki peace mission asi kanglop ani gi marakta hena ungkhatnaba honahanbani haina maral siduna district asi phawduna chatpada thoklakpa afafatagi daita pumba makoina lawroi haina akanba wafam kaya thamlakhi asi mahaki punsi amasung physical safety da achoba akiba pibani kotugi maikeidigi mahakna national highway phawduna chatnaba honabada athingba piraknaba honakibasi Indian constitution gi article 18 gi makhada piriba fundamental right to free movement adu athingba pibani thawng asigi mayokta mahaki maikeidigi kotugi statement adu withdraw tongnaba pung 13 gi matam pikrabasu thabak oina tawkhide maram aduna Kotugi leadership amasung spokesperson singi mathakta section 196 section 351 section 126 section 353 yauna Bharat Nyay Sanhitya gi mari lainaba section singi makhada FIR register tawbiu haibagi warol sing yauri panba yabadi ngasi police ki khuthangda Kangpokpi police station da FIR lodge tawnaba Malem Thongamna FIR file tawnaba complaint pisinba chatkhiba aduda yaiphan nupi lup Maiba Khul Maira Paibi Lesna Women's Welfare Association Koirengai Manung Koirengai Bazar Nupi Marup Koirengai Ura Upal Maira Paibi Advanced Women Society Awang Sekmai Maira Paibi Khurai Konsam Laikai Apunma Nupi Lup Hangang Makha Laikai Apunma Maira Paibi amasung Kontha Women's Welfare and Development Samas na singba Laikai gi Maira Paibi singsu saruk yakhi hairi Lisingani kuntaruki sahi haubaga loinana Union Home Minister Amit Shah na mayai tangbal loduna Manipurda President rule thamliba asigi matam tensil lakpaga loinana high level review meeting pangthoktuna Manipur gi hojik oiriba phibam gi matangda khana kare panba yabadi hojik Manipurda thamliba PR asigi matam asi sahi asigi February 19 phawba central government na changdoklakhibani Home Minister Amit Shah na chair loduna pangthokiba Manipur gi high level review meeting aduda Manipur gi Governor Ajay Kumar Bhala Government ki Security Advisor Kuldeep Singh, Chief Secretary PK Gowel, DGP Rajiv Singh amadi Ministry of Home Affairs ki makok thongba functionary Singh charuk yakhi haina awangba thaki source asina phongdorakli source asina makhatana Manipur ki Governor DGP Security Advisor Chief Secretary gi apunba delegate ama ngarang Delhi gi meeting asi pangthoknabagi damak thungkibani pangthokkodoriba meeting asigi agenda asi maru oina Manipur gi law and order security arrangement amasung Manipur state ta paikhatliba chakot thorangi thorom singgi matangdani hari Union Home Minister na mayai tangbal loduna
Delhi da pangthokkiba review meeting aduda Manipur gi hojik oiriba law and order gi phibam asi ground level dagi hauraga top decision sing khanakibaga loinana hojik irang mayoknariba Manipur state ta irang laksinanabagi thamliba central security forces singi deployment gi matangda khanaraduna Manipur da makhatana violence ki oiba pamdaba thodok sing thoktanabagi damak deploy tawriba security singi marakta yamna ningthina coordination pinahanabagi amadi yamna maru oiba Pangthokkiba review meeting aduda Manipur gi state ta paikhatliba chawkhat thorangi thabaksing khumang changsinnaba honahanbata natana irang asina sogalaba community singda chawkhat thorangi thabaksing asi hakthengnana kanaba pihennaba haibana singba asi sing khanaki hari official source asina makhatana hai Home Minister na share loduna pangthokkiba high level review meeting aduda PR thamliba Manipur da anoba popular government ama thamduna state ki mihut singna chalaiba government ama thamhannabagi warep lawgadra haina khanarubani adubu Manipur state ki oina anoba sarkar senbagi wafamdi meeting aduda khanakhidre hairi Enforcement Directorate ED na namthaka mari lenaba case singi provisional attachment order PAO thoktuna Manipur ge private company anigi punna lupa karor 39.63 oigadaba lanthum seize tawnaba khanghalakhibaga loinana tongan ba rate sing chathakre hari directorate asigi Imphal Sub Journal Office na case asiga mari lenana PAO issue tawduna private company ani haibadi MS Birla Emporium Private Limited MS Ira Finance Private Limited hariba company asigi director Yumnam Irabanta amasung miyoi kharana finance company asida investor lising manga romdagi namthak tawduna sen khongatli haibagi maralda ED na case ama register tawkhibani company ani asigi mathakta mangjawnana CID crime branch Manipurna Indian Penal Code section 1860 gi makhata company ani asigi director oiba Yumnam Irabantagi mathakta FIR register tawki matung tarakpada case asi ED na lokhotlaba matung makhataba investigation chathaduna lakhibani Loinana CID Crime Branch Manipurna Director Yumnam Irabantagi mathakta charge tawraduna lisingani tarama paldagi lisingani kunmathoi phawbada sasinnaba investment deposit scheme sing hangdoktuna investor singdagi makhoina deposit tawriba fund sing adugi achouba chendoi ka loinana capital handokani haina thajaba piduna finance company ani asina chalaikhibani mahakna chawrakna investor lising manga romdagi chawrakpa lupa crore 250 rom deposit tawhanduna masagi chendong tana honaki investor sing aduna lising ani kungi March tha fawbada makhoigi interest sing piraktabadagi tongan ba complaint sing mari lainaba department singda lakbadagi company ani asigi director gi mathakta CID Crime Branch Manipurna ahanba oina FIR file tawkhibani hairi Jayasigi New Year Numita Security Force na Imphal East ki tongan mafam manita chathakiba search operation da lalobu singna saramba kem ama thugaikibaga loinana country made bomb kuntaret amadi apaba makhalgi khuchu khulai sing phagatpa ngamkre official oiba pawgi matung ina ngarang Imphal East District ki Irilgung Police Station gi manung chana leiba langdum nungjengbi gi akoibata chathakiba search operation amada lalobuna saramba kem ama thugaikibaga loinana mafam aduda lalomba singna lotuna thamlamba khuchu khulai kaya phagatpa adu ngamkhibane security force singna phagatkiba khuchu khulai sing adudi magazine yawba point kunthranithoi pistol ama 12 bore SBBL gun ama rifle ama point kunthra taruk grenade ani tongan ba nongmai singi live round chama kunthra manga lethot shell ani pompi shell tongan ba nongmai singi magazine taruk detonator ahum tube launcher ama amasung biofang wireless set ani ni hairi Madhya Pradesh ki Indore da hu chenba ising thaklubadagi diarrhea chandoraktuna miyoi 13 sire tha taruk khakta ngairiba angang amadi sahi humbudra manga suraba miyoi ama yauna punna miyoi 13 sikibaga loinana atopa miyoi chani hena laikannari hari local official singna phongdorakpagi matung inna Narmada pipeline da tharakpa ising thaklubadagi diarrhea chandoraktuna miyoi sing adu sikibani Bhagiratpur da supply tawriba ising adugi sample lauraga laboratory da test tawbada khudong thiningai oiraba bacteria makhal kaya marum yauramba thengnare haina official singi maikeidagi phongdorakli maru oina E coli fecal coliform amadi Klebsiella na singba miyoibada
ओबा फाइबा तौबा याबा महिकसिंग यावरंबा थेंनखिबनी हौजिक फावबदा इसिंगि सैंपल मरिफु रोम लैबोरेटरी दा चांगिंग तौदुना येंखरे नोंमा निनीगी मनुंगदा मपुंग फाबा रिपोर्ट अमा थोरकलगनी हेल्थ ऑथोरिटी सिंगना फोंदोरकपगी मतुंग इना बगीरथपुरदा लैबा पुलिस चेक पोस्ट मनाकी पाइपलाइन दा लीक ओइबा मरमना थकनबा इसिंगदा बैक्टीरिया मखल कयामरुम यावरखिबनी पुलिस आउटपोस्ट की टॉयलेट तगी थादोरकपा फत्तबा इसिंग सिंगसु थंगनबा इसिंगदा यावसिनखिबगी खुदम थेंगनरे हाइरी इंदोरगी चीफ मेडिकल हैंड एल ऑफिसर ना फोंदोखिबगी मतुंग इना चयोल असिगी अंगनबा सरुकता मनहक नकना लैबा मियोय कयामरुम ओबा फाइबा खोंग हामथबा लाइहो होबुना चिंबगी वाकत लाखी हौजिक फावबदा मियोय लिसिंगमा चामरी रोम हेना ओबा फाइबा तौबगी रिपोर्ट लैरे हेल्थ डिपार्टमेंट गी तोंगान तोंगानबा टीम सिंगना युमथोंग लिसिंगमा चात्रेता चंगदुना येंगसिनबदा मियोय लिसिंग निपान चमंगा हेना हक्सांग ngमदना लैरंबा थेंगनखी अदुबु मियोयसिंग अदु थोइदोंना कुदुंग थिनिंगाइदि ओइद्रे हाइरि का हेना ओबा अमसुंग खोंग हामबना चिंगबा तौरकपदगी मियोय चनी हेना हॉस्पिटल दा पुगतुना लाइकनरी डिस्ट्रिक्ट ऑथोरिटी सिंगना लीक ओइरबा पाइपलाइन सेमजिलबा मतुंगदा अमुक हन्ना मियामदा इसिंग फंगनबगी थबक पाइखटपा हौरे सेक्शन तौरांग लखटपा ओइना मिपुंग खुदिंगमक निंगथिना लुमथोकलबा इसिंग खक्तमक थकनबा मियामदा सेक्शन वारोल पीखरे स्विट्जरलैंड के ट्रांसमोतानादा लैबा बारंबा मई चाकपदा मियोय निफु सिखिबगा लोइनाना अतोपा मियोय 135 सोकपदगी लाइकनरी हाइना लोकल पुलिस की रिपोर्ट अमना फोंदोखरे की रिजोर्ट अदुगी मयोल मक्तदा लैबा कॉन्स्टलेशन बारदा खंगौदना मई चाकपगी थौदो अदु थोरखिबनी पाउगी मिफम अमदा वांगांगबदा पुलिस कमांडर फेडरिक गिलिसना हाइखी मदुदी हौकिबा नोंयाय मतुंग पुंग अमा मखाई ताबा मतमदा मई चाकले हाइबगी पाउ हेक फंगबगा खुदकता रेस्क्यू टीम संगसिन मी कनबा अमसुंग मतंग पांगबगी थबक चथकी फायर फाइटर सिंगना मतम चाना मई कलहोबदगी का हेनब खुदोंतिबा नंगौद्रे मतौ करमना बारदा मई चाकलखिबनो हाइबगी मतंगदा इन्वेस्टिगेशन चथबा हौरे ऑथोरिटी सिंगना हिंगौरिबा मियोय सिंगी मतंग पांगनबगी दमक रिहेबिलिटेशन सेंटर अमा हांगदोपगा लोइनना हेल्पलाइन की खुथांगदा मनुंग अमसुंग मपालगी मियोय सिंगा पाव फाउननबगी थोरांग लखटले हाइरि भारत का युमलोनरीब बांग्लादेश हौजिक ओइरक्लिब हिंसागी फिबम असि येंगलगा मेघालयगी वेस्ट जयंतिया डिस्ट्रिक्ट की डीसीना डिस्ट्रिक्ट अदुगी बांग्लादेश का ताइनबा ngमखै परिंगदा नुमिदांगी मतमदा कर्फ्यू थमखरे हिंसा मायोकनरीबा बांग्लादेश का मेघालय का किलोमीटर 194 सांगना ngमखै लोनरी ngमखैगी लम असिगी मीटर 2 न कोनबा मफमसिंगदा नुमिदांग वाइरम पुंग 3 तगी अयु पुंग 3 फावबा कर्फ्यू लैगनी सरकार की चिरोल असिना हाई वेस्ट जयंतिया डिस्ट्रिक्ट असी महौसादगी आइन कायना नारोलदा मिटोप चंगलकपा लालौबसिंग चथोक चसिन तौबा स्मगलर सिंग थबक तौबा अमसुंग डिस्ट्रिक्ट असिगी लॉ एंड ऑर्डर सिंग सिंगनरकपा आइन यादबा थबक कया मायोकनदुना लैबा डिस्ट्रिक्ट अमनी नुमिदांगी मतमदा असिगुंबा थौदोक असी हेना थोकनी मदुना बांग्लादेश का मेघालय का ताइनबा बॉर्डर परिंगी मीटर 2 न कोनबा मफमदा कर्फ्यू थमदुना सेक्शन थोरांग असी लखटपनी हाइरे इंडिया पुंबदा चुरुट अमसुंग हिदाक मनागी पोथोक्सिंग ममल फेब्रुआरी अमदगी सरुक मरी हेंगतलगनी पोलमसिंग अदुदा लौरंबा एक्साइज ड्यूटी हेंगतनबा पुथोकिबा सेंट्रल एक्साइज एमएमएन बिल 2015 पार्लियामेंटना अयाबा पिरकलगनी नौना सेमदोकलबा एक्साइज ड्यूटीज अदुना मरम ओइरगा गुड्स एंड सर्विसेज टैक्स जीएसटी हेंगतपगा लोइनना हाइरिबा पोथोक्सिंग अदुगी ममल लेबाक सिनबा थुंगना हेंगतलगनी लेंगांगना फोंदोखिबगी मतुंग इना फेब्रुआरी अमदगी चुरुप अमसुंग हिदाक मनागे पोथोक्सिंग हेंगतगनी युमजाकैसन नुमिता फाइनेंस मिनिस्ट्री ना फोंदोखिबगी मतुंग इना चुरुप मचै लिसिंग अमदा हेंगतकदोरिबा चांग अदु लुपा लिसिंग अनिगा यांखै अदुगा लुपा लिसिंग निपान चमंगा फावबा ओइगनी चुरुप मचै अदुगी असांगबगी मतुंग इना ममलसु होंदोक होंजिन लैगनी हाइरी अदुगा गुड्स एंड सर्विसेज टैक्स हेंगतपगी चांग चादा निफु ओइगनी हाइरी चुरुप की ममल हेंगलकपा अदुना मैखु सिजिनरिबा मियोय मिलियन सामरोमददी चैफु पीरगनी ऑफिशियल ओइबा वारोल असिगी मतुंग इना हौजिक हौजिक ख्वाइदगी ममल होंगबनी हाइनरिबा बेरी मपुल अमगी ममल लुपा 19 ओइरंबदु लुपा 92 यौरगनी सेंट्रल एक्साइज एमएमएन बिल ना महुत सिलकदोरिबा अदु येंगलगा एक्साइज रेट तसु चाउना अहोंबा लैगनी हिदाक मनागे पोथोक्सिंग सिगरेट सिखार गुटखा उम्बा याबा हिदाक मनागे पोथोक्सिंगी ममलदा चाउना अहोंबा लैरगनी हौजिक हौजिक चुरुप मचै लिसिंग अमदा लोबा एक्साइज ड्यूटीज अदु
lupa chanidagi chatrat kunthra manga oiragani aduga churup mapul khenabagi matung ina churup machai lising amada pigidaba maman lupa lising taramathoi aduga umba yaba hidak manada loba excise duties na chada chama hengatkani aduga gutkha tobacco gina chada kun manga dagi nifu phawa hengatpa yai mamangda chada kun manga excise duties lawram khibani churut oina natraga maikhu oina sizinaba yaba pothok singi mamalna khwaidagi wangna hengatlagani hariba pothok sing aduna loba excise duties churup manga haibadi chada humpudagi chahum hengakani lamdam asida hidak manage pothok mamal hengatpa hidak asina handaki asina ahanba oiragani India hana fangliba hidak managi pothok sing asi senthokka yengnabada adumak puba yaba chang aduda lakhibani aduga haujikti polamsing adugi retail price chada 52 hengakani World Health Organization na piba chada humbudra mangagi benchmark adugi makhada haujik phawbagi oina leiri hariba benchmark adu hidak manage pothok sijinariba miyosingda pungning thoguttanaba ohenabani hairi Isana isagi saktam amadi culture ngakna chalaba matamda kananosu aikugi saktam muthatpa ngamloi haina Manipur Legislative Assembly gi Speaker T.H. Satyabratana pongdokre kabui phurup singna sahi amagi manungda pangthokpa khwaidagi chawba kumai gangai state ki thakta Sahi hauba numita state level gangai celebration committee Manipur na sinduna chingmairongda leiba kabui khulda pangthokre thoromga mari lainana speaker T.H. Satyabratana hai aikoina isagi asengba saktam thadoklaga migi matau tamba chanabi asi thadokpa mathau tai lining haibasi pukningda ningjaba aduni adubu miyoiba ama oiba aikoi masel nuksinaba amaga thajanaba lairaktabadagi ngasi lamdam asida charangnaba khana chainaba wathokya lakli thoklakli maram aduna aikoi masel afaba wakhan khanduna amana amagi mateng pangnaduna punna thabak tominaraba matamda laiminariba phurup singi marakta nungsi chanaba purakpa ngamgani haiki speaker na makatan hai miyamgi mihut oiribasing asisu miyoiba ama oina asoiba aranba khara adumak yaudaba natte adubu asoibasing adu takpibagi mahuta TV discussion kharada khana nainaduna asoiba kharada puthoktuna pangchaida chaibagi thabak asi adum tawduna leirabadi aikoi Manipur asi chawkhatpa sungam ngamloi maram aduna lebak asi phahansi chawkhat hansi amadi nungsinana punna hingminasi hairabadi court litlaga TV da famlaga nainabana yaroi field da thoktuna thabak tawba mathau tai haiki Subdivision and office oiraba district ama oibagi machak suna leiraba fawbada tanaba taknaba haitaba wangoi AC lusingba thagalubana ngasi fawba district ama onba ngamdribani metric ton chani henbagi agriculture department gi godown ngasi fawba sangaduna miyamgi yaifanabagi damak khutsinaba ngamdri haina hanagi minister oinam lukhoina phongdokhre wafamasi wangoi AC dagi mikhal mai paktuna Manipur gi chief minister oiramkhiba W Nupa Machana Haudoklampa Senior Citizen for Society Wangoi Chapter na Saponglakkibagi Taramari Suba Foundation Degi Thoramda Wangoi Bazar da Leiba Chapter asigi office da pangthokiba thoramga mari lainana hanagi minister oinam lukhoina phongdokhibani thoram aduda BJP Manipur Pradesh ki vice president su oiriba hanagi minister oinam lukhoi Senior Citizen for Society Wangoi Chapter gi president KH Sarat Senior Citizen for Women's Wangoi Chapter ki Vice President W Amutombi amasung KHH Dhanajit su saruk yaduna chapter asi sengwalakpada yaukhiba amadi thopuramba lai oikhrabasing saktamsingda laikatuna ikai khumnaba utkhi loinana hanagi minister oinam lukhoi MLA minister oiringai matamda lamdam asigidamak paikhatlamba thabaksing utpa sabener amasu phongki thoram aduda hanagi minister oinam lukhoina makhatana hai sahi tara MLA oiringai kari tawram khibage haiba khangdaba udaba singna yamna wahang hangli maru oina mikhal leminariba singna hangba propaganda oina tawriba sing asi ngasi sahi tara aduda tawram khibasing photo yauna utle masida yengbiraga khangbiro thaja bidaba leiraga su chatlaga yengbiraga khangbiba yagani haiki India gi Manipur yauna Mizoram da Banai Manase community gi miyoi chawrakna lising manga chanipan Rom Israel lebakta thadukhiba hauragani hairi panba yabadi mamang sahi gi December 10 dagi India gi awang nongpok state Manipur amadi Mizoram da leiriba Banai Manase community gi miyoi chawrakna lising
manga chanipan rom kumja lisingani kuntra phawbada loksin-naba Israel leibakta ayaba pikibani masiga loinana Israel cabinet na lupa karor chani yangkai gi plan ama ayaba pikibaga loinana hairiba miyosing asi tangkak naina Israel leibakta pubada ayaba pikibani sarkar gi English pause da report tawbagi matung ina Bhaskar English pause da report tawbagi matung ina ngarangdagi haurakhiba chahi asi phawbagi manungda miyoi lisingama chani Israel da thakigani hairi Times of India gi report amagi matung ina Jewish lining chatpasingi lusingba Rebis Mapanna Israel gi mangkraba tribe hairaga sukhangnaba Bhanei Manase Chahum Rom screening toramlaba matungda Israel gi damak Mizoram thadokhibani makha tarakpa pawda chenaba gari sing phadriba phawba postmortem tawba yaroi hairagli Mamang sahigi aroiba numit December 13 gi ayuk pung manga makhaidagi taruk makhai phawbagi manungda Sekmai Police Station gi Khonghampat area da Kwaktadagi thabak suba chatkhiba miyoi ani garina thomlambadagi sikibagi matangda JAC semkhre lambegi nakalda chatlingaida garina thomlamlaga hatok piramba Kwaktadagi Muhammad Tajuddin Sesam amadi Muhammad Salahuddin Khudhaibam anigi Kwakta Bazar da miyamgi mifam pangthokpaga loinana JAC against the brutal hit and run killing of Muhammad Tajuddin and Muhammad Salahuddin Gauba JAC semkhre Kwakta Bazar da pangthokpa pawgi mifam amada JAC gi convener Rahman Bhuya mayumna phongdokhibada garina thombadagi laikhidraba miyoi anigi manungda Manipur gi CSO sing AAMSO AMPACO MMWO na singbana victim anigi imungda mateng pangduna awa ana saruk yaduna lakli loinana miyoi ani asibu garina thomlamba matungda hanna yenglamdana chenkhibagi thodok JAC na condemn tawi ngasi phawba gari thorakkibasing adu police na phaba ngamdri maram asina JAC na mihatpa amadi thomlamba gari phaba ngamdriba phawba asiba hakchang anigi postmortem tawba yaroi haina athingba thamkre Yamna nungaitaba paw amada sahi ama romta ngairiba angang ama mafam khangdana kaplakpa nongoi maruna panbadagi laikanakre Ngarang New Year numitki numidang wairam pung mari makhai rom tabada Lampen Police ki manung channa leiba Nauremthom Khulem Laikaida Maikei khangdana kaptharakpa nongmai maruna panbadagi chahi ama romta ngairiba angang ama panduna sokpadagi hospital da laikanakre nongmai maruna panbadagi soklaba angang adu Jiribam district ki manung chanba Jiri lamdai khunodagi haujikna Nauremthom Khulem Laikaida asanba yum amada barada leiba Elangbam thoiba amasung Elangbam ongbi Lakhirani anigi machanupa atonbani hari thodok thokomdagi phangba paw amagi matung ina numidang wairam angang aduna Nauremthom Khulem Laikaida lainariba asanba yum adugi ka adugi phamungda hiptuna leiringaida maikei khangdana kaplakpa nongoi maru amana yumgi jinggadagi phautharaklaga makokta panduna sokhi thodok aduda angang adu kapagi makhol tabada imungda chensillaga yenglubada angang adugi makokta thoktuna leirambadagi khudakta rims ta pugatuna laikannaraba matung hojik Litan Clinic ta makatana layeng chathari thodok asigi matangda imung manunggi miyosingna phongdorakpagi matung innadi angang adu operation tawduna makok manungda yauramba nongoi maru adu lokthokre hojik observation da thamli haukiba chahi lisingani kulumdoigi me ahumdagi tholakiba irang aduna maram oiraga makhoi Jiribamdagi lanjelaklaga mafam asida leibani hairi Phambal tongnaba amadi Manipurda thambal satnaba honaringaida lamdam asida ing tapa hanjinnanaba honabagi wafamdi kaukthokpikhre haina veteran politician Okram Joina phongdokre Manipurgi ningtamba hanjinhanba Manipur kananaba honaramba Maharaj Gambhir Singh laikhidabagi chahi yangkai mapung pharakpagi thorom pangthokkadoriba asiga mari leinana pawmisinga unabada mahakna haiki chahi taret khuntakluraba Manipurda anoba Manipur ama pibiramba athobasing adubu ngasi aikhoina ningsingba amadi koknonba basi yamna maru oi lakliba January 4 gi nungthil pung ama makhai dagi langthabalda pangthokadoriba Maharaj Gambhir Singh Narsing Sana Hirachandra amadi sakhang haudraba athoba sing amadi kumjalising ani kulumdoi gi irang sida thawai katkraba athoba sing gi mapamda aikat laikat tamduna Irat jabagi thorom asida khudingmakna saruk yabiyu political party gi oiba khenaba thamdana aikoi puna saruk yaminasi pawmisinga unaba aduda sahi taret khuntakpa iningthau Gambhir Singh amadi athauba singi ningsing loop athauba singi liklam thiba loop imagi maira langthabal kendra club maira paibi coordinating committee amadi radio listener golden Manipur gi thongmi sing
हानगी मिनिस्टर एल जयंत कुमार अमदी नावरिया पखंग लाकपा एसीगी हानगी एमएलए आर के अनंतसु सरुक याखी अनौब चहीना लाकपदा मियामना हराव नुंगाइबा फोंदोकनदुना थौरम कया पांगथोखिबगा मरकता ngarang chahi asigi anoba numit January amada kilogram 18 gi commercial LPG gas cylinder amadi kilogram 5 gi free trade LPG cylinder gi maman oil marketing company na hanthakre ngarang new year numita hanthakiba commercial LPG gas cylinder gi maman ais mamang sahi gi June thagi manungda khwaidagi wangna commercial LPG gas cylinder gi mamal hanthakibani hari oil marketing company singna commercial gas cylinder amagi mamalda hanadagi lupa 113 hantakibaga loinana hariba mamal asi ngarangdagi chanabasu haukhre adum oinamak miyamgi manungda imungda chakthong gas oina sizinareba gas cylinder gi mamaldi ahongba amata leitri commercial LPG gas cylinder gi mamal asi mamangdagi anirak thokna December thada lupa 15.50 hantakibani masigi mamangda cylinder amagi mamalda lupa 5 hantakibani kilogram 5 gi free trade LPG gi cylinder gi oina cylinder amada lupa 18 hengatuna anoba mamal ngarangdagi chanaba hauki makha tarakpa aroiba pauda 2023 India da bullet train chelagani mathangi August 15 da India da ahanba oina bullet train chelagani haina Union Railway Minister Ashwani Bai Vaishnav na phongdokre ahanba tangkaki oina Surat tagi Bilamora phawba bullet train chenba hauragani matung tarakpada Bapit Surat phawba chengani amasung Ahmedabad yona bullet train gi service lehenaba thorang lokagani ahanba tangkaki oina पाइखलक्लिबा थौरांग असिगी मनुंग चन्ना खानेदगी अहमदाबाद ता फावबा अमसुंग मुंबईदगी अहमदाबाद फावबा ट्रेन सर्विस लहेनगनी हाइना वैष्णव ना फोंदोखी किलोमीटर 500 गा निपाल सांगबा खोंजेल यांगबा ट्रेन असि अहमदाबाद की Sabaramati da sengwatkhibani train asi pungda kilometer 410 yangna chenba ngami sumnagi pung 2 minute 13 ki manungda Mumbai dagi Ahmedabad yauba ngamgani rail bhavan da paumisinga unabada minister na haiki minute 15 khudingi train service lehenduna miyamgi chathok chachinda khudong chanaba thorang lokhatlagani office kaba matamda Miyamna lambi chinbagi khudong chadaba kokhanabagi pandamda Indian Railway na bullet train service lehenaba thorang lokhalakpani kanagumba amana Suratta breakfast charaga bullet train tongduna office chaluraga numidang amuk Suratta halakpa yaragani hairi